เจ้าโลเกลเดบกันนักคอยอันนี้จังดูนำมาคอยหุ่มเชยพูระกับพูระโอngarang phaudi aikhoi lekai gi mi simse phajara ki khre horen numidang na kana amu ki hanchige makhoi loina ki raga yum dagi ma pan tholok tragi yare muine ki ringai da hiang na thodu lang tha ge hekta pharaga lore hira da madu hek phangbaga america dara japan dara satlaga ko he yo thoraga lore Now, I quite conduct no matter what by bar, and me hot but drink back here, my little high near. Nahan ai khoi ga theng da ba sak hauk ta ba kangbu do iram ni moi shu hira ta ma do ta da ba yaw we hai ne Moi ki no mai pal ba ni do ki hira ta man du moi no ne lau kha ni era ta khu do ma du be ya roi da to na oi le ri ke no ayo 어제도 포르시디 꼬꾸야 호보 오이로 말이네 아이고 마시디 고마이도 받는 말이 내 학교 파모 얘기게다 boss ngasage yunga buto asida phamaga nungani yengdo le tu 올타머니 아이 거의 뭐 목적한 비요 아이 거의 뭐 목적한 비요 하이바 아이고 자로해 에이디 너희 풀이나 공매이 농아니 잉이 떠오르ngay 시다 너희 목간 비요 가이나 하이 융아바 낭 시드 개도 보기 라이노 하낭 투나 살호로 너들이 낭 수사이 파서는 싸라니 미 공매이 농아니 감시다 시디 아이가 살먹거이 우부 우디네 내일의 게이노 시디 boss tu ada kisi yengu tu 헤이 용아와 낭 마도 빠이가 노네 꿈타라 오네 시디 필름도 여봐두고 싸움하네 헤이 마시 꿈타라 오 하이라가 돌려 무감 들렸거든 정말 마음부터 아니 도이지 아시는 발실력이 이제 고인이네 야 호박 빅투 옐로헤이 boss koi ni ne koi ne se 아유 아이 씨 아유 씨로 헤이 너희 뭐 씨로네 헤이 boss isingda चलो है दादाजी कोई नहीं चलो 아유 야 싫어 얼마 고야지 ta khu do hojiki makon do bu kari o jano hana sungta ta da makon ma ngasi tari sibu kari gino yang a thobo do sipai na pha ga do bu ta na jala 동nhau 아이 hojiki 동nhau 받아봐야 돼 향을 줘보고 아이 받아봐야 돼
Hey, tao khui tu, ngay khôi nên năng bộ. Tonao, sida amuwa maya manganga ka pari si kayo jano. Tao khui tu, asida amuwa maya mo pairi sidi khôi ngạc tani ne. Masina si adi, ai khôi ni soi den loi khat lani. Lao, si la si. Ôi ma, mà xí cái khỏe sẽ xé đi, tao nó lùi đến ta ai ôi mà xí đấy, ai ôi, sao, đi luôn thằng mà khỏe rồi chứ phá cái ta mà, ai ôi, xí đấy, đang nhìn là tao đi trên núi đó. Khôi mayam si ai ngon da di tana di sina kalkinyo. Hoy nhé, ai si hàng gì khôi dòng đồ nát ta bằng nhé. Hảo kịch gì, ai khôi nhà dù chích bằng ẩm re, ai si dám là cái là bao giờ như thế nào. Ôi mà, ai ô, hay, nuôi nó tao phải đừng đến đi tàn đến ra ai khả cái tàn đến sẽ cây cái nó ha, ai ô, ôi mà, mình khai nào đấy cũng chỉ có, chính là chị thì bất là chịu nên mua được rồi, ai ôi, gì đấy, 이 친구 이랬는데 좀 들어게, Amata layramdre ne, loina sa kramale. Ôi ma, ta đôm đầy đồ xin nào mô. mà xí đã khỏi làm là tàn ra yêu sĩ bộ tôi nào là thế nè mà nè tôi nào nè Ô bố tôi mà, anh bố cái cần biểu, nét trần thì anh thôi mà ông cái tả đấy mà. Isa, ayo, khôi để lối xe này tàu gì, mai mình kể bung tha đi tàu gì bung nan chạy lên, 누미당 고딩기야 바보 얌나 사고 마두고 뭐 얌나 돌아키니 라이가이 막기 삭다네 낭나 마로라 마마 통자다버네 아이 하이비게 따져 너희네 따내리바 보도 방수 방로이 마두나 마라 모이다가 군세 이랑 토건 가다우리버니 아이 옌바 야바 옌리버니 아이네 사오락라디 너희 마 통기야 싸로이고 ayo ma, 온통 수나는 시크레 Masipnya macam, masih ke petrusinya thua lagi atanya, macam macam je. Ngai hati tu mila itu banyak bah, mila kan lalu lagi ada, mana coba menganggil ini. Cái nó he, mỗi mà làm lạc là cả, ai cái cuồng này khai đầu rồi, à đồ đi ai số lão bắt ta vẫn như cái nó, ayo, mỗi kiện càng bút đủ số khối nước phải rất là sức là bận đi à đâu cái hai người đi bia đi he ayo Hey, no kan ni, moi tu, amu kahla kita wali, moi di hira dah mesti hek pangri phau ba, moi, ai koi se, kau tan tak ada tahu ni, hujik ai koi nungai lagi. à tôi ya hồ bà, năng số America chất cái gì hay đấy, ai số toro cái lỗ hông đâu bagi ngài tu nó lấy đấy, hira diamond do, ai koi hek phang baga, mi hat bagi yang kang budu da,
ꯄꯤꯔꯔꯣꯏꯁꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯁꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯅꯍꯥꯟꯅ ꯐꯪꯉꯝꯃꯗꯤ ꯑꯩ ꯑꯃꯦꯔꯤꯀꯥꯗ ꯑꯗꯨꯝ ꯆꯠꯂꯝꯃꯅꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯗ꯭ꯔꯤꯉꯩꯗ ꯃꯣꯏꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯑꯣꯏꯅ ꯐꯥꯕꯒꯤ ꯋꯥꯅꯤ ꯋꯥꯊꯤ ꯉꯥꯡꯅꯕꯅ ꯀꯥꯟꯅꯗꯦ ꯂꯣꯠꯅꯕ ꯇꯧꯁꯤ ꯃꯣꯏ ꯒꯦꯡ ꯀꯥꯡꯕꯨꯗꯨꯅ ꯊꯤꯕ ꯐꯪꯗꯅꯕ ꯑꯩꯈꯣꯏ ꯂꯩꯅꯨꯡꯗꯔ ꯀꯩꯅꯣ ꯂꯣꯠꯂꯨꯔꯁꯤ ꯅꯣꯏ ꯌꯥꯎꯗ꯭ꯔꯁꯨ ꯑꯩ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯏꯇꯣꯝꯇ ꯊꯤꯅꯤ ꯑꯩ ꯇꯣꯔꯣꯒ ꯂꯨꯍꯣꯡꯗꯕ ꯌꯥꯗꯦ ꯑꯁ ꯎꯗ꯭ꯔꯦꯅꯦ ꯇꯧꯕꯒꯁꯨ ꯎꯔꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯁ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯇꯧꯔꯤꯁꯦ ꯃꯥꯏꯀꯁꯦ ꯅꯣꯏ ꯂꯥꯎꯔꯦꯕ ꯇꯧꯔꯤꯁꯦ ꯃꯁꯤꯒꯤ ꯇꯥ ꯈꯨꯗꯨꯝꯁꯦ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯨꯕꯒꯤꯅꯦꯕ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯃꯗꯨꯒꯤ ꯈꯣꯏꯁꯤꯡꯗꯨꯁꯨꯅꯦ ꯐꯠꯃꯟꯗꯦ ꯑꯩꯅ ꯃꯣꯏꯗ ꯈꯠꯅꯕ ꯍꯧꯔꯕꯁꯨ ꯅꯠꯇꯕ ꯑꯌꯣ ꯑꯩꯉꯣꯟꯗꯗꯤ ꯆꯤꯛꯇꯦ ꯍꯦꯛ ꯇꯣꯅꯧ ꯊꯧꯅꯥ ꯐꯕ ꯑꯩꯈꯣꯏꯗꯗꯤ ꯈꯣꯏꯁꯤꯡꯁꯦ ꯆꯤꯛꯇꯕꯖꯥꯠꯅꯤ ꯍꯦꯛ ꯇꯣꯅꯧ ꯅꯪꯁꯨ ꯈꯣꯏꯅ ꯆꯤꯛꯇꯅꯕ ꯑꯩꯗꯧꯅ ꯊꯧꯅꯥ ꯈꯔ ꯂꯩꯌꯨ ꯇꯥꯈꯨꯏꯗꯣ ꯅꯪ ꯁ꯭ꯋꯥꯏꯗ ꯑꯐꯥꯎ ꯁꯥꯔꯅꯨ ꯌꯥꯔꯦꯀꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯣꯏꯁꯤꯡꯗꯨꯅ ꯅꯉꯣꯟꯗ ꯆꯦꯟꯗ꯭ꯔꯤꯗꯣ ꯅꯪꯅ ꯅꯊꯧꯅꯥ ꯐꯕꯒꯤ ꯅꯠꯇꯦꯀꯣ ꯅꯪꯗꯤ ꯁꯦ ꯁꯨꯃꯥꯏꯅ ꯆꯞ ꯃꯨꯇ꯭ꯔꯤꯗꯧꯅ ꯂꯦꯞꯄꯒ ꯂꯩꯔꯕꯅꯤꯅ ꯈꯣꯏꯁꯤꯡꯗꯨꯅ ꯀꯗꯥꯏꯗꯒꯤ ꯆꯦꯟꯅꯤ ꯍꯥꯏꯒꯦ ꯍꯥ ꯅꯠꯇꯦꯍꯦ ꯑꯩꯅ ꯊꯧꯅꯥ ꯐꯃꯟꯕꯗꯨꯗ ꯈꯣꯏꯁꯤꯡꯗꯨꯅ ꯀꯤꯗꯨꯅ ꯆꯦꯟꯗꯕ ꯑꯣꯏꯔꯝꯅꯤ ꯅꯪꯁꯨ ꯑꯩꯗꯧꯅ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯝꯃꯗꯤ ꯈꯣꯏꯅ ꯀꯩꯁꯨ ꯆꯤꯛꯑꯣꯏ ꯍꯥꯏꯕ ꯑꯣ ꯌꯥꯔꯦ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯊꯧꯅꯥ ꯐꯔꯤꯁꯦ ꯍꯥ ꯍꯩꯃꯥ ꯇꯣꯅꯥꯎ ꯅꯪꯅ ꯀꯣꯝꯖꯥꯎ ꯑꯃ ꯇꯧꯔꯤꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨꯗꯤ ꯀꯩꯗꯧꯔꯦ ꯍꯥ ꯇꯣꯔꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯑꯩꯅ ꯑꯣꯏꯅ ꯐꯥꯔꯅꯤ ꯑꯗꯨꯅꯅꯦ ꯇꯣꯅꯥꯎꯗ ꯀꯣꯝ ꯑꯃ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯍꯜꯂꯝꯃꯤꯅꯤ ꯇꯣꯅꯥꯎ ꯀꯣꯝꯗꯨ ꯁꯠ ꯇꯧꯁꯜꯂꯨꯅꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯊꯤꯒꯟꯕꯅꯦ 이보 ꯑꯗꯨ ꯇꯧꯔꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯊꯧꯅꯥ ꯌꯥꯝꯅ ꯐꯔꯕꯅꯦꯕꯀꯣ ꯉꯁꯥꯏꯁꯨ ꯊꯧꯅꯥ ꯐꯕꯒꯤ ꯑꯩꯉꯣꯟꯗ ꯈꯣꯏꯅ ꯆꯤꯛꯇ꯭ꯔꯕꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯁꯣꯏꯗꯅ ꯐꯥꯔꯗꯣꯏꯅꯤ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏꯅꯤ ꯑꯗꯨꯝ ꯂꯨꯍꯣꯡꯉꯁꯤꯀꯣ ꯇꯥ ꯈꯣꯏꯗꯣꯝ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯍꯦꯛ ꯐꯪꯕꯒꯅꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯑꯣ ꯌꯥꯔꯦꯀꯣ ꯍꯣꯏ ꯑꯩ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯄꯨꯔꯒꯅꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯗꯣꯏꯅꯤ ꯇꯣꯔꯣ 이지 까레다고 ꯑꯣ ꯇꯣꯔꯣ ꯃꯥꯏ ꯗꯥꯔꯂꯤꯡ ꯅꯪ ꯀꯗꯥꯏꯗ ꯆꯠꯂꯨꯏꯅꯣ ꯍꯥ ꯏ ꯅꯪꯁꯨ ꯇꯣꯅꯥꯎꯗꯧꯅ ꯅꯃꯥꯏ ꯅꯃꯤꯠꯀ ꯏꯄꯣꯝ ꯄꯣꯝꯂꯗꯅ ꯑꯣ ꯑꯩꯈꯣꯏꯗꯤ ꯇꯥ ꯈꯣꯏꯗꯨꯝꯅ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯔꯒ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅꯅꯦ ꯃꯥ ꯎꯅꯕ ꯆꯠꯂꯨꯔꯤꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯗꯣꯏꯅꯤꯅꯦ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯂꯩꯅ ꯈꯣꯏꯗꯨꯝ ꯃꯥꯒꯨꯝꯕꯅꯁꯨ ꯍꯤꯔꯥ ꯗꯥꯏꯃꯟ ꯄꯤꯒꯅꯤ ꯀꯥꯏꯅ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯊꯧꯅꯥ ꯂꯩꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯕ ꯉꯝꯕ ꯅꯨꯄꯥꯗꯨꯗ ꯑꯣꯏꯅ ꯂꯩꯗꯣꯏꯅꯤ ꯑꯣ ꯇꯣꯔꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ ꯅꯪꯗꯤ ꯑꯩꯅ ꯑꯣꯏꯅ ꯂꯧꯗꯣꯏꯅꯤꯅꯦ ꯃꯗꯨꯒꯤ ꯈꯣꯏꯗꯨꯝ ꯍꯥꯏꯕ ꯑꯂꯨ ꯃꯥꯟꯕꯗꯣ ꯈꯪꯅꯤ ꯃꯥ ꯑꯣ ꯇꯥꯈꯨꯏꯗꯣꯝ ꯁꯤꯗ ꯀꯨꯝꯊꯔꯛꯑꯣ ꯂꯩꯕꯥꯛꯁꯦ ꯇꯧꯔꯨ ꯂꯥꯎ ꯏꯆꯦ ꯇꯣꯔꯣꯒꯤ ꯃꯃꯥꯡꯗꯗꯤ ꯂꯣꯏꯔꯦꯅꯦ ꯍꯥ ꯐꯥꯎꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯎ ꯅꯪꯒꯤ ꯅꯊꯧꯅꯥꯗꯣ ꯌꯦꯡꯒꯦ ꯂꯥꯎ
ꯂꯩꯕꯥꯛꯁꯦ ꯇꯧꯔꯨ ꯂꯥꯎ ทางน้าผ้าใบคุยดีอะไรบ้างเต้าให้ดีให้ตัวหนาวเต้าให้ดีให้บันนี่ ꯑꯩꯗ ꯇꯝꯕꯤꯕꯗ ꯈꯖꯤꯛꯇ ꯃꯥꯅ ꯍꯦꯟꯖꯜꯂꯛꯏꯅꯦ ꯇꯧꯔꯤꯁꯦ Hay, khoidum haiba alumanba. Pictru ay layna. Karigino nang naturo da hira diamond do pini hari do ha. Hira diamond do ay na lauraga toro da pidoy ni nang kangdro ha. ꯏꯆꯦ ꯇꯣꯔꯣꯒꯤ ꯔꯣꯃꯤꯌꯣ ꯑꯃꯁꯨ ꯂꯥꯛꯑꯦꯍꯦ ꯍꯤꯟꯗꯤꯗ ꯂꯦꯂꯥ ꯃꯖꯅꯨ ꯀꯥꯏꯗꯨꯅꯤꯅꯦ ꯑꯣ ꯇꯥꯈꯣꯏꯗꯣ ꯍꯧꯖꯤꯛꯇꯤ ꯏꯆꯦ ꯇꯣꯔꯣ ꯅꯉꯣꯟꯗꯒꯤ ꯃꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨꯁꯨ ꯂꯥꯛꯑꯦꯍꯦ ꯃꯥꯒ ꯅꯨꯄꯥ ꯊꯣꯛꯅ ꯑꯃꯨꯛꯇ ꯐꯨꯗꯠꯅꯍꯧꯔꯣꯍꯦ Ay, itu hai ba kangdum man ba. Toro di ai di ni. Mai darling toro thang ba ya ha. Hira dai man du, hira na tho bo de mun la ga. Ai no nya pe jo ni ne. Is, hay, alumanba. Toro di ay gini ne. My darling toro. Kangabra ha. ꯑꯅꯤꯁꯦ ꯏꯪꯂꯤꯁꯀ ꯐꯖꯅ ꯂꯣꯟꯅꯔꯦꯍꯦ ꯑꯣ ꯇꯥꯈꯣꯏꯗꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯣꯏꯃꯦ ꯅꯨꯄꯥ ꯊꯣꯛꯅ ꯑꯃꯨꯛꯇ ꯐꯨꯗꯅꯧ ꯍꯥꯏꯕꯅꯦꯃꯦ ꯅꯪ ꯄꯤꯛꯇ꯭ꯔꯨꯒ ꯐꯨꯅꯧ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯏꯆꯦ ꯇꯣꯔꯣꯗ ꯇꯥꯛꯂꯨꯔꯅꯤꯍꯦ Laune. Puna si laune. Ish, adu di tali he. Ai en ko na punya da si. Hay, tonau haiba yen huran ba. Nang na khoidum haiba apang sida. Insilli ba natro ha. Nang oina sai sagiro ha. Hira diamond du di ay na logdori ni ne. Hey, ꯀꯥꯡꯗ꯭ꯔꯨꯝ ꯃꯥꯟꯕ ꯄꯤꯛꯀ ꯄꯤꯛꯑꯦ ꯅꯪ ꯍꯧꯖꯤꯛ ꯂꯩꯅꯨꯡꯁꯤꯗ ꯐꯨꯝꯖꯜꯂꯨꯔ ꯍꯥ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯗꯤ ꯅꯣꯏ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏꯅꯦ ꯇꯣꯅꯥꯎ ꯑꯣꯏꯅ ꯂꯧꯒꯗꯣꯏꯅꯤꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯁꯨ ꯑꯩꯅ ꯐꯥꯒꯗꯧꯔꯤꯅꯤꯅꯦ ꯈꯪꯉꯕ꯭ꯔꯥ Kari, toro ay na logdoi ni. Aduna hira diamond du ay gi oidoi ni ne. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯒꯤ ꯈꯣꯡꯄꯥꯛꯁꯤꯅ ꯀꯥꯎꯕ ꯇꯥꯔꯦ ꯍꯩ ꯉꯥꯏꯈꯣ ꯆꯦꯟꯒꯅꯨ ꯎꯔꯕꯅꯤ ꯍꯥ ꯆꯦꯟꯒꯅꯨ ꯑꯩ ꯈꯣꯡꯒꯥꯎ ꯅꯥꯗꯔꯤꯗꯨ ꯆꯤꯡꯈꯠꯂꯨ Boss, khôi này chích bजी sathina nai he. Sathina nai. Boss, ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯗꯤ ꯈꯣꯏ ꯆꯤꯛꯄꯗꯤ ꯌꯥꯎꯈꯤꯗꯦꯗ ꯕꯣꯁ Masi pumnamakse. Madugi yungauba duga manarubadagi. Thogliba natro ha. Ay na yungauba duga manarunu haiduna. Hanjin na haikiba natro ha. Boss, adu mind hai nu da. Adu yam mi uchitraga phubu phumande ma. Aduna ni ne haujikti ay khoi na loina chikle. Si pharabra ha. ꯑꯗꯣ ꯕꯣꯁ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯅꯣ ꯑꯩꯗꯤ ꯀꯣꯛꯄꯤꯛ ꯌꯥꯍꯧꯕ ꯍꯣꯏ ꯐꯥꯗ꯭ꯔꯤꯉꯩꯗ ꯌꯨ ꯉꯥꯎꯕ ꯅꯨꯄꯥꯗꯣ ꯍꯥꯟꯅ ꯐꯥꯕꯅ ꯐꯗꯧ ꯃꯥꯜꯂꯤ ꯕꯣꯁ Hoi, maduna phadou male. Yare toklo. Nakhoi na nganglidu ay taningdre. Haujikti kokpik su yahoba su amatta phararoy. Yungauba nupadu su amatta phararoy. Adu di diamond tanaba tole jairo boss. Hay, diamond du mangba yaroy ne. Makhoi da matam manghan dawagi sarok. Ay khoi noy na mi asiba du pharasi. ꯕꯣꯁ ꯃꯣꯏꯅ ꯍꯥꯏꯕꯗ ꯃꯤ ꯑꯁꯤꯕꯗꯨ ꯍꯤꯌꯥꯡ ꯑꯊꯧꯕ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗ ꯕꯣꯁ Hiyang athauba ongera oloira. Madu phangna bai khoi thidaba yade.
ꯑꯃꯨꯛ ꯆꯪꯂꯛꯂꯕ꯭ꯔꯥ ꯍꯥ ꯏꯁ ꯍꯩ ꯅꯪ ꯃꯗꯨꯒꯤ ꯍꯤꯗꯥꯛ ꯐꯨꯗꯨ ꯊꯛꯂꯨꯔꯅꯨ ꯅꯪ ꯀꯥꯔꯟ ꯌꯥꯝꯅ ꯇꯧꯏ ꯅꯪ ꯍꯣꯏ ꯑꯩ ꯍꯤꯗꯥꯛ ꯐꯨꯗꯨ ꯃꯩ ꯍꯥꯞꯄꯒꯦ ꯑꯗꯣ ꯅꯪꯒꯤ ꯅꯌꯥꯗ ꯎꯝꯃꯤꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯌꯨꯗꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪ ꯄꯦꯟꯅ ꯑꯩ ꯍꯤꯗꯥꯛ ꯐꯨꯁꯤ ꯄꯤꯊꯛꯀꯦ ꯁꯦ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕ ꯅꯪꯒꯤꯁꯦ ꯍꯤꯔꯥ ꯗꯥꯏꯃꯟꯁꯦ ꯑꯩꯅ ꯑꯣꯏꯅ ꯂꯧꯖꯔꯣ ꯍꯥꯏꯔꯤꯔꯣ ꯍꯥ 이제 버섯 낭시수 온톡나 안남간크레 희양 아토버기 마삭도 핵 우버가 쿠닥다 완타두나 시 하이버 캉나 희양 아토버기 마똥고 이나리바 에코시부 가나나 ngaudi 하이드노 하이바니 누이 이때이도 와가 아마tta ngang 하이와니 ꯆꯥꯎꯕꯤ ꯍꯧꯖꯤꯛ ꯀꯤꯕ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯏꯕꯦꯝꯃ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯇꯥꯟꯖꯥꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯁꯦꯟ ꯄꯥꯏꯍꯧꯗ꯭ꯔꯗꯤꯅꯦ ꯍꯟꯗꯛ ꯃꯄꯣꯛꯁꯤꯒꯤ ꯂꯣꯏꯔꯕꯅꯤ ꯏꯕꯦꯝꯃ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯣꯏ ꯅꯇꯩꯒ ꯀꯔꯤꯝꯇ ꯈꯪꯄꯣꯠ ꯅꯠꯇꯦꯀꯣ ꯈꯪꯁꯨ ꯈꯪꯍꯜꯂꯣꯏ ꯍꯦꯛ ꯈꯪꯍꯜꯂꯨꯔꯕ ꯋꯥ ꯑꯃꯨꯛ ꯆꯥꯎꯊꯣꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯕꯨ ꯐꯥꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯕ 이제 버섯 ꯅꯪꯕꯣ ꯑꯗꯨꯒꯤꯅꯤꯅꯦ ꯊꯔꯣꯗꯣ ꯑꯃꯨꯛꯇꯪꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯧꯔꯨꯔꯁꯤ ꯃꯥꯅ ꯌꯥꯔꯛꯂꯒꯅ ꯌꯥꯔꯛꯑꯦ ꯌꯥꯔꯛꯇ꯭ꯔꯒꯅ ꯇꯣꯛꯑꯦꯗꯅ ꯀꯝꯗꯧꯅꯤ